Makhada Chatarakpada Tairenpokpi ki IDP sing Chayola Sida Hallagni haiba Ckma gi upam thamjige Manipur da thokliba kangluki irang asina maram oiraga Imphal West District ki Tairenpokpi amasung New Kaital Manbi gi khunja sing magi mayum da leiba ngamdaduna internally displaced person IDP oina relief camp ta leidiba sing Chayola sigi manungda masa gi mayum da hanjalalagani haina Imphal West ki Deputy Commissioner Ckma na phongdokre IDP sing na mayum da hanjinbada khudongsa nanaba pekhalakliba thabak sing ngasi ayuk Deputy Commissioner asina Hatkhre na chattuna yengshinkre Yangsin Kongsat aduda Ckma na hai kumza 2023 ki May 3 dagi thokkiba irang asida nanmakai relief camp ta leirakkiba New Kaital Manbi amasung Tairenpokpi na chingbagi miyoi kharadi masa gi mayumda leinaba haukhre adubu yumna kunga mathoi rom wat hauriba sing asi hanjilhanaba makhoigi hauzik oiriba yumgi pibam sing sangdokpa samjinba amasung takna chanaba ising phanganba amadi electric pibuna chingbagi thabak yamna kanna yengseli mahangna makhata na haikibada relief camp ta leiraga hayengmang hekta yumda changlaga nakhoina thokpa leiruro haiba yaba natabanina makhoina leirugadaba yumsing adu samjin chajinba tarutanahanba amasung mai phanganba haibasi tangai fade hairiba pandamasi phangnanaba Manipur lenga ki department sing khudam oina hairabada power PHE dina chingbagi staff sing thajinduna thabak tawali yumda hongjinbada tangai fadana sel khara mathau taba sing adu kaithokpinaba finance department ta hijackre masigi su mathakta makhoina relief camp ta leiringaida phangba rasan amadi atai khudongsa sing adu mayumda hanjinkhre haiduna khudakta kakthatpa tawroi makhata na khudongsa sing adu phangkhigani anadigi hauna pibam sadaba yung kaya amasu yauri makhoi prime minister gi yum sabagi scheme gi makhada ahanba priority pidanaba honari makhoi bu khudong thiba thondaba kamdauna ahenba security pigadagi haibagi matangdasu yamna kupna naina khre IDB punamak mayumda hanba yaba leiriba singdi ahan akon yenglaga hanjinanaba thabak paikhale Imphal West ta paikhalakliba thabak tharoma se lona thupna tawba nate kangpokpi ga tainaba mafam singina makhoi gi deputy commissioner singda amasung law and order ga mari leinabana SP singda pawpiduna magna paikhalliba thorang sing asigi maramda khangali soingam loidaba phibam ama sengbalakpadagi makhoi halananaba thorang sing paikhalakpani hairi makhata na Assam dagi illegal immigrant sing takthorakpada Nagaland ta akanba section tharang lokhatkre hairi Assam lengang state aduda leiriba illegal immigrant sing takthokpagi thabak paikhatpa horakpadagi Nagaland te mitop sing adu chanchilakpa yai haina chingnabadagi tongan ba Nagaland gi mafamda akanba security gi section tharang lokhatkre hairi authorities sing na mari leinaba law enforcement agency singa mikup na hum sing na leinaba khangan khibaga loinana state anigi lon na bangangkhaida akanba section tharang lokhatnaba khangan kre haina report amana phongdawrakli Assam da kanglon kaina sanglakhiba mitop sing state lengang na takthora khraba tungda mitop sing adu Nagaland ta chanchilakpa yai haina chingnabadagi akanaba section tharang ase lokhatkibani hiramasiga mari leinana makok thongba official sing na Nagaland ki micham miyamda Assam dagi chanthorokpa mitop sing thengnarabadi manaknakpa police station singda pawpi naba khangan khre masing yamlaba mitop sing chanchilaklabadi Nagaland ki demography da chauna akaiba tholakpaga loinana law and order gi phibam solakpa yai haina chingnabadagi state lengang na akhanaba thorang ama lokhatuna Assam dagi chanthorokpa mitop sing changsilakpa ngamandanaba honakhibani hairi yumlonaba lebak singdagi ayaba yaudana changlakpa mitop kaya Assam gi tongan ba mafamda leirakkhibagi matangda state lengang na mitop sing masak khangdoklaga masa gi maramdamda halankinaba thorang lokhalakhi mitop ki masing na state aduda leiriba yelomi singi masingdagi hengalakpa yabagi phibamda lakpa maramna akhanaba thorong sing asi lokhalakpani hairi makha chatarakpada nungtil pawse gi chifong ama oiriba kangla pawdagi lokotcharaga thamjage jalerong sing na kundaba mafam singda sugi kem thamjin baiba se amuk hanna hatna hananaba sinmani hairi jalerong sing na namna tariba mafam singdagi sugi kem thamjilak baiba se Manipur da ingtapna lehendanaba Kuki amasung Naga anigi marakta khana hananaba India lengangna sinba thausilni haina lawi haina Jilerong United Committee Manipur gi President Maibom Phaumoina phongdokre namdulong da pangthokiba pawgi mifamama da mahakna makhata na haikibada Kuki su kangbu singa wari sanaduna sugi kem taraga maridagi taretta hanthabai basi apaba oirabasu Jilerong ki jagada nauna su kem sajilak pai basi yaba ngamloi sin Kuki kangbu singa si anauba ngaktani aduga ngasina Jilerong ki lamkaya makhogi lamni haina claim tawsilaga German Road amasung Tiger Road haina maming thonjilakpa asida India lengak amasung Manipur lengak na tumina yengduna leithokpa ase yamna lebak thibani makhata na pamdaba thodok sing tholoi hairabadi sugi camp sing ase Churachandpur Perjol amasung Tengnopal da oina thambi loina na nagataba mafam singda banchathariba asida UNC da Kuki jo sing na toknaba abil tawriba ase UNC ase Kuki lup singi makhada leiba natte hairi makha chatarakpada Tamelong district ki Dabaijang village da Kuki lalauba masal kothokna bada kedar manga siri hairi ngasi
ayu angan bada Tamelong district ki Debejang village ta Nansu Kuki militant group masal onchit na duna nomai kapna bada kedar manga sire thodok adu matau karamna thokki bano haibadudi hauzik pawba chapchana khangba ngamdri thodok asigi matangda press na phangba pawgi source ki matung inadi handak tan dawna form tawkiba United Kuki National Army UKNA amasong Chin Kuki Mizo Army CKNA anigi marakta kutokna bagi thodok adu thokki bani thodok adu da laikidaba sing adudi Alex Saiboy Pongba Ringo amasong Rambo kawi kutokna bagi thodok adu da laikidaba manga adu United Kuki National Army gira natraga Chin Kuki Mizo Army gira haibadu hauzik pawbagi oina chapchana confirm tawba ngamdri hairiba Nansu Kuki militant group ase handakta Chin Kuki community gi miyoi sing semba lalolup singni hairiba lalolup ani ase Manipur gi chingi district amasung Myanmar ga lonaba Manipur gi ngangkhoi gi saruk singda active oiriba kangbu singni panba yabadi haukiba Jun kuntra da United Kuki National Army na Churachandpur Su group ama oiriba Kuki National Army gi deputy commander in chief Tenko Thang Elias Thapi Haukip Yauna Maki bodyguard Saikogin Amasong Lengho Hauga Loinana Karamada Tongduna Chatlingaida ambush tawduna hatpagi thodok laikrabani Amaromda UKNAC Myanmar ga lonaba Churachandpur district ki border area da yam active oiba lalolup amani lalolup asina chahi asigi March 3 ta Hinglep subdivision gi manung chanba Khopijang village ta Assam Rifles Patrol Party amada ambush tawrubadagi mafam adumakta da leiba lalolup asigi camp ama Assam Rifles na thugaibagi thodok thokrabani hairi Sastarakpada Nungtil Pausigi Chifongama Oiriba, Kanglipaki Meradagi Lokochaka Tamzige, Sas Operation da Kangpokpi, District Mapam Anidagi, Kulake Amun Pagat Krehari, Marang Security Force Kangbuna Tongan Ba, Mapamani Haibadi, Kaitelmanbi, Police Station Gi Manung Channel Leiba, Tingkai, Kulen Bilas Amadi, Kangpokpi Police Station Gi Manung Channel Leiba, Mauhing, Bilas Amadi, Chango Bung, Bilesta, Sas Operation Chataba Matamda, Lochendun Talamba Nomay Amadi, Maruna Chingba, Kayamarum, Pangmangam Lehari, Police Ki Pawasigi Matung Ina, Pagalaba Kulai Singadudi, Macjinga Konana, Incharge Rifle ama T-side magazine ga konana 303 rifle ama local made lethot ama magazine ga konana .32 gi pistol ama local made ball action rifle mari Canon Pompis ani M16 rifle ama MA1 assault rifle ama sniper rifle ama .32 board pistol ama single barrel rifle target ball action rifle mari full match rifle taru improvised mortar ani amadi tube launcher mari ni hairi aduga operation aduda phagalaba nomoi marusing adudi .303 gi ammunition yankai lethot shell ani 3mm round ball action tara pompi cell ani 84 mm RLHE round ama 7.62 mm K bling round Umpugamatoi single barrel bling round taret amadi 7.62 mm Astro bling round kungumdoini sas operation adu da pagalaba explosive sing aduna hand grenade taru amadi store item da Baofeng wireless set ani BP plate ani Hal radio set ani 36 hand grenade arming ring ani 36 hand grenade detonator mari sniper rifle magazine ama amadi .32 board pistol magazine ama ni hairi pauksi asimaki makata na rims ke oina matam gi oiba mathau taba posting recruitment torokpa matamda matam chana thaba haidok pangamdriba asi karigino haina hanglagli Regional Institute of Medical Science rims ki oina matam gi oiba mathau taba posting recruitment torokpa matamda matam chana thaba haidok pangamdriba karigino loinana recruitment torokpa matamda rims na tawbagi mahutta aims na tawba oina common recruitment examination pangthokliba asina karigino haiba asi praja section kaya dagi wahang kaya hangnarakli praja section kaya dagi hangnarakli ba wahang sing asigi manung channa kumja 2016 gi January taraga tarukta matam adugi RIMS ki director professor S Rita Devi na thokiba order amana MTS post chamaga kunthaga mari launaba matik chaba candidate sing dagi application kauki aduga kumja 2023 gi November taraga nithoi da exam tauki adubu ngasi pawba post adugi result mapung pan haidoktana leiri result haidokpa ngamdriba adugi tongan ba maram singdi leramgani adubu kamdona kadai dagi maram sing adu thoraklibano miyoi khara kaki aningba apamba tunganba ngamdi haiduna miyoi lising kaya gi punchi manganana khonabadi achumba khongthang oiroi hairakli maram aduna MST gi posamaga kuntraga mari laukiba asigi ayat apan piriba singlasu namdama sigi tabak phangdriba naha kaya gi tungi punchi bu khanbi duna amadi mari leinaba singa tathok tasin tawduna waraisinama puraknaba khonaba mathau tare adu natrabadi ayat apan piriba singi mathakta koshaunaraba exam thakiba miyoi sing onchilakloi hainingai leite maduna kathokpaga loinana rimsu awangba thakta pukhatnaba amadi mathau taba post sing mentionana
ꯐꯪꯅꯅꯕ ꯍꯣꯠꯅꯔꯤꯕ ꯔꯤꯝꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯇꯥꯌꯣꯟꯅꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯆꯍꯤ 2024ꯗ ꯔꯤꯝꯁꯀꯤ ꯃꯊꯧ ꯇꯥꯕ ꯇꯣꯉꯥꯟꯕ ꯄꯣꯁ 250 ꯀꯧꯈꯤ ꯄꯣꯁꯁꯤꯡ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯔꯤꯝꯁꯅ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯦꯝꯁꯀꯤ ꯃꯈꯥꯗ ꯀꯃꯟ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯍꯥ ꯈꯔꯈꯛꯅ ꯑꯦꯛꯖꯥꯝ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤ ꯑꯄꯨꯟꯕ ꯄꯣꯁ 250 ꯀꯧꯈꯤꯕ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯨꯞꯅꯇꯒꯤ ꯀꯦꯟꯗꯤꯗꯦꯠ 25 ꯈꯛ ꯃꯥꯏ ꯄꯥꯛꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯦꯟꯇꯔ ꯑꯃ CSSD ꯑꯦꯁꯤꯁꯇꯦꯟꯠ ꯒ꯭ꯔꯦꯗ ꯑꯃ ꯗ꯭राꯏꯚꯔ ꯑꯃ ꯂꯦꯕ ꯑꯦꯁꯤꯁꯇꯦꯟꯠ ꯑꯃ MT 18 ꯗꯥꯛ ꯔꯨꯝ ꯑꯦꯁꯤꯁꯇꯦꯟꯠ ꯑꯃ ꯅꯔꯁꯤꯡ ꯑꯣꯐꯤꯁꯥꯔ 3ꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ST 9 SC ꯑꯃ OBC 4ꯅꯤ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯄꯣꯁꯁꯤꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯉꯥꯛꯇ ꯑꯣꯏꯔꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯔꯤꯝꯁꯀꯤ ꯃꯊꯧ ꯇꯥꯕ ꯄꯣꯁꯁꯤꯡ ꯂꯧꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯑꯦꯝꯁꯅ ꯀꯃꯟ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ MP ꯑꯅꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯟꯃꯤꯠꯂꯣꯟ ꯌꯦꯡꯕꯤꯗꯨꯅ ꯔꯤꯝꯁꯀꯤ ꯑꯍꯥꯡꯕ ꯄꯣꯁꯁꯤꯡ ꯂꯧꯔꯛꯄ ꯃꯇꯝꯗ ꯔꯤꯝꯁꯅ ꯑꯦꯛꯖꯥꯝ ꯂꯧꯍꯣꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯂꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯩꯗꯨꯅꯁꯨ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯁꯁꯤꯡ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯗꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯍꯩꯗꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ